No NRC, no census haiva demanda, JFT na sangsiliba pung nifunipan ki Shutdown na Mahoushagi Punshida Ngashisu Chaona Akaiba Piri. Mafam kayada miyam thoraktuna lambi tingbagi khongjang akan mamoongda changsili. State asida NRC hana update tawdriba makai census pangthokpa yaroi haiva demanda haukiba tang 13 ke ahing nongyaidagi JFT na changsinba haukiba pung nifunipan ki total Shutdown na lamdam asigi mafam ayamba khuntak lan sibaga pangkhak oiri. Shutdown asina maram oiraga khwairamban kaithel yauna lamdam asigi tongan ba kaithel amadi dukan sing amata hangna khide ngasi ayuk anganbada mafam kharada kaithel kanarakpa amadi dukan thong hangna bakhara yaurabasu ban sogatpa singna thong lolhanke loinana tongan ba mafam da masing yamlaba miyam thoraktuna lambida tayar mai thaba uwa faizin amadi nung chakhaiduna lambida gari amata chadhan khide adumakpu ana ayek amadi lining laisonga mari leinaba yauna essential service ki manung chanba singi oinadi adumak chadhan ke miyamgi khongjang asina maram oiraga lambida gari chatpagi chang asi swaduki matik nemke loinana JFT na kauriba pung nifunipan ki Shutdown asibu saugaladuna tongan ba mafamda maira paibi imaibel kayana no NRC no census amadi no IDP settlement no census haiba kholau kaya su lauke Miyamgi khongjang asida pamdaba thodok sing thoktanaba Central amadi State Force ki personnel sing mathau pangthokpagi achauba mami tari mafam kharada security force na ban sogatpa sing tankhaibi ki thabak fauba chathabasu yauke JFT तौरीब बनाची अखोई सपोर्ट तौजे हाइदना जो सुम कौले बसु अखोई छु वादनी प्रजा के असाव हाइबसु लाकनी JFT की सपोर्ट तौई हाइदना हाइबदना तबा अखोई प्रजा मो बगी वखलोन दसु थोजर आगा ngachi लेंगाकना नो इनासी नो सेक्सेस हाइबजे सपोर्ट तौई हाइबदी अखोई मीडिया की खोंगदा खबर दा कैदा सुनु जब फंगजे सपोर्ट तौई दि हाइरगा सपोर्ट तौबगी खोंग पोट नतबदा दिसी सिंगीदा सेक्सेस की मरी लेनबा थबक थोरम सिंग जंगसल लपसे अखोई तोइला थेंना जबसे याम नुंगाइजदे असी होरगदी JFT ना हाइबा